Mim chana ibungo ima chalake napana lakta yadrena kanna kawene ibungo ima chalake ibungo ima gi thabak se sori pun phulene ibungo haiduna ngai hak wana khangami aduga aroiba sor honkhri lunch nana ima nang chaki ba yaroye ima nang chaki ba yaroye haiduna masadu nomi thadoina ima se kainom tawkre amta hawdo aina kawba khumkidreba ima awgalo se ima na tatana hairam daine ibungo la aga nungai na ko yo mara wara leise na ima awgalo da ima se amta hawgalo lansna angaw ba haibudu oire mama da mugeng thadoi da mugeng tarang amada laikre aduga amu kappa haurai mama bu matha da cheda konsinjeduna ima nang tumiro ai gi dambakta tumo ko ai khoi ma se am nuksi macha ai gi khanbada awabada oira abane ngasi di waraba male ai bu su waro khraba male ai bu ta dok tuna chatkre baba su yam batte ai bu nushi ba kana su laitiye ima nang leitaba yum se ithanda kamaina hingdoino ima awgaloch ima ge aina layeng na ba paisa ju pora abane ima se awgalo thadoina da nangi laibak se ondona ju thida ko ima awgalo dana ima bu kauri ba se thadrobo ima se awgalo lansna hentoi ba amadi kui mui koi da onchinduna yamungcha itaw lao ima se amta hodopio ai ge ima se mamit pang oyatre macha gi minok to pam jaba ai ge ima ne lao amta hodopio ai ba haiduna o khongai kapi hentoi ba ngasi mangoda uriba mayamsi khalubada ma angakpana khamtheng labani leitabagi awabasi ngasi khakta awaba mangonda thokpagam tawri masu kaptaba nate kui mui koisu adu mangai kaplibani makoisu asumna mathau mangam pakthokpa loikraba matungda hentoi bana lansna adudi nang ada jasira natraga sida lehosira kamain tawbana lansna na aidi sida lehorage amungja imagi karma loitri fawa hentoi bana phare adudi noi ahumga lemina horo aidi chakragi ko chataba yararo aidi lansna na hoy amungja hentoi ba magi purse ta yawba paisa khara lawthok tu na pirami fare adudi ay amu chakragi ko phajana lemina horo aduga kaino ma wada pa leibada aingona call toro tabra noi hom kui mui koina hoy sir hentoi bana phare adudi chalagi ko lansna amadi moi ahumsu hoy adudi leija horage hentoi bana hoy phajana leyu haiduna masu mayum tamna chatkhri ngaihakki matungda hentoi ba mayum yauraduna magi kada changlai ngasidi thawai inung nungai tabagi mawongni apsara macha halakpagi makhon tabaga tafing chenthorei sana nangbu tabro hentoi ba magi kadagi tayema apsarana nangbu kai charuge ngasai thoke badagi haujik thengla fawba kai da leiruge nangbo somyumda ima baba na matha saramni ga ambu khangdraba nangbo hentoi ba ingna tapna ai matung tawraroge ima ado ima ai wa ma hange apsarana hangune ichana haningbada hayune hentoi bana ima laira basi yamna waramgani ko
mama mapa leitaba mise kayam waramgane apsarana kaidarege ijabo jagasida mama mapa leitaba mi bu leiramgatrane sigi badune aikhoisune atopasune ahan akon gi wanida aikhoisu sigi da ngaktane kanana gari haira age ichada hentoi ba fuk haugatlaga mama bu tunglomdagi konjali adoma ai bu thadoga chakinuko ai mama yaudradi hingba ngamoye haiduna mapisu tap tap tari apsarana thida hangau basidi asigibu thoinki kapine hentoi bana nungshi bagine apsarana hoida imana ko icha se sungtha hek thadoga chalose tumjaro ko thenge ko ayeng su thabak sa toina tro hentoi bana ma chatoine good night sweet dreams haiduna mama gi forehead chupi apsara su machabu nungshine yengamaga kadagi thokri hentoi basu kaduda adumak lei hauri aduga khali oh babungja nangna mayangi mapa oina leiraga kaino ngasi uriba phataba mayam se phai aishu noibu phanaba lambida uba ngamra yenge natraga ngamdragana maru phangna muthatkare asumna khanna tumthakri matam khara haukri lansna gi mama gi mathau mangamsu loina pangthokraba matungda lansna su hentoi bagi manakta laktuna leirari nungdangi matamni hentoi ba amadi because Robert Lakisan amadi lansna ga makoi manga pautanari hentoi bana Robert ka Lakisan mabani de DGP thawbagi manakta leibatare aduga lansna nang dilak pagi manakta adumak leigadabane haisingna aduga because nangna ekoi ka kachagi manakta leigadabane masida yamna haisingna tawgadabane aduga phone number sim loina amamama ekoi mari reki oina khangnaba amathamse aduga sim ani paigadabane aduga yariba makhaidi records ne marudi masigi problem singse phajena mai pakna batawgadabane because nangna leiduise araiba achamba nate paulik oibaga nangi thawai do kan binaba leiroi adudane aina lunch nannabani thamlibase moigi phataba pumba aingonda tamakadabane gyantarba noi marima lunch na because Robert amadi Lakisan makhoi marina yes sir hentoi bana okay aduga amana aiga kaigumba call tawradi aigi mingda sungpan panbe yade aigi mingse tamo haiduna kawro ko atopa mi manabagi damakta yambung sidi aigi khangnaba mingni lunch na amadi makhoi ahum desu chap manana okay sir hentoi bana pare tamjaruro good luck Laishina Pasabi oh baby Sintana kainoi bema Laishina nangonda natine sakthibia Sintana hoi ekhoidi athibinina oh baby Pasabi amta khumbi khodana bemana amo horaba nabani gi karan sidi he kaino haro Laishina ngasidi nang khakse khron thabak to bemana e nabani di kaida chatoina haisa Sintana Karino, thabak ta sum tawraga leiro hairo aikoi bu nong phado tamboga unaruki gi ibani di nang dinu papa le suya de do be mana sia adugi oire lingbriko wai lai masange nayum da leke ga leng oi be mani ithanda ngasi di maza tawramge Sintana imai pema ibani na di nang na thanda le hobase nungai roi ga khalaga mana haidura isiga pura opposite ne be mana adu kai dore haino jaiko ai thanda dum leharagala adubu matam ayambada haujikti aisu kemta khandre phajana unaragala au Sintha leisi yegna duna themba jangai as adugi nateba nangsidi kuire adugine thabak nena nongma phawba lepe yadaba ada de toksalure masu saure haiba nangna tawriba pulap chatnaba nupa ma koiru suyade nupa kaya ni hare ido nongonda nangna yong mali mui ngauragana homo mali wangagana ghost mali haidana tawleire ibema nang khalaga ko kaino manba ma phangjani ko Sinthana atai laire SP do kuiri ne udaba adumadi posti tabani he haidana kanade hais ada oina
पिसौदती यारोय कानादे लेसीना आइसु खलमिने फनबु जाननी अनिसे बेमना यारी बेमा थाजनिंद्रे को चलो अमता लोशन जरूरो लेसीना खंगदे आइदि हारे दौनी हेक्ता थेंनबा खुदिंगमके बेमना कारण तौनु को तली हे नबानी सिदि लाइमा आइदि सिंथाना मे तुत आइखोइदि खंगदे को असुमना मबानी सोलोसिंदुना चटख्रे बेमसु मथंदा तन्ना गाड़ी दु थौदोक्तुना लाई असुम थौरकपदा गाड़ी दुसु मथंदा स्टार्ट टु मुत्ख्रे अस कइदरो जानुने हाइदुना हंजिन ट्राई तवी अदुबु याद्रे अस तन्बने आइदिबको मसिदि हाइदुना मतेक अमा इल्ली अदुगा मनिंगदा नुपा खरसु करन तारई बेमा साउनिंगबनादि लोइरबनी अदुबु करिंता खुमदे असुम हेंजिलाई नुपा ngaidu machin makha thibado nupa amana ibema wai amtasu khama udana nangba jenglo saktam do amukta di yengjagidana nupa amana amu magi si thira chalone adu ikairi chalo nupa amana amu natraga mai sibu 50-50 oi jalo nupa amana amu bai noi sidi chachilao tali he oi bai di nupa ahan bagi duna mo hairi bai nang sina ki gan bisina ko tali oi ba nupa manja ki treko oi ba nupa mari subagi duna mo hairi adu ina te da bai noi sidi ba aikoina nupi bungak sengatra hairaga aikoina datok salaga ki han besidi phate haibane nupa ani subagi duna mo hairi ojani he haiduna moi meyam changdana noksali bema makut masadu mareng chaklabani aduga sonjai mathanta madugi sp henthoi ba haiba kaino manbado kaida chakra za no ba nahan makaidi aina lakpa lambi se ekta lumlum lerambane khangni ba aina di khara nusi ba phawba hora abani ba ma masidegi kat haisine aina tanjadu da gypsy ama fatlauna khamjalai aduga oi kana no ada karan taidu nupida nupina hada ha leramono haiduna kumtharai bema kanano haiduna yengthorakpadadi ure hemlet manungdagi hentoiba masam style ka duhana ga manaramjai pura posta lerame uniform dune karine pura loire mitfam hongning da ba haibudu oire hentoiba gari dagi prap thoraktuna fudarai nupina hada karatta ba haiduna ngai hak laira batungda hentoiba call tawduna police kara kauduna nupa singdu station da puhankri hentoiba bemada onchelaga kaidi yadrinu gari da uda bukuirine nan gaidi kaidi thari chapike somba bemana hemlet yarusu idea dum khangbro haiduna hemlet tu loktorai hentoibana khamdradi kaino thamoida amuk tang tagi banuksi saktambo bemana ses wari gade hentoibana wari na te oi bane ado mingari gauge kuidi kuirabani ko aina nang sanga ise bemana es wati de atai laire gari se am to yengo hentoiba bemagi manak ta khangnak naksalai aduga bemada munigengi aduga aina haise wati man bro haise ba bema khangan hangtoi karino he hentoiba nuk thorei sia dab chau duga soli duga bema saujinai gari se yengbi ge hairira natragan ai khairira hentoibana khaibana te asengbane haiduna gari du yengi aduga ngaiko ai mi kauge nangi gari se sida thamamase workshop ta aduga nang ai gari da drop taramage yari ko aduga mingdo hairamba kauni hairaga michi khachali aduga magi phone du lokthokuna call tawkhri loiraba matungda hentoibagi gari da tongkhattuna bemaga punna lakmine hentoibana kaidun nang jatoisa bemana somgi lambi sidane ayumda oina hankrage ngasidi koksu yamna chi hentoiba tuminna laikri aduga magi thawbam thokpa gari du thawduna pharmacy amagi mapada khami bemana as sinam kana muna rajana aina hostel yoni akan sida hentoiba amuk prap cherang amada hida khara puraga lai aduga gari da amuka khalaktuna thawba hawi aduga tapna mingdu kariba bemana haijali laijalembi hentoibana ba nasaka chapeng mana jai he laima thamoi gi laijalembi haiduna wakhanda khanjari ngayaki matung
Yaugadaba lambi khara watlingaida Bemana Yare khamo sidane Henthoi basu khami Bema kumtharaga chatkiga tawi Henthoi bana Bema bu ngaikho haiduna khami Aduga gari dagi polythene hidak yauba cherang du paiduna gari dagi kumtharai Aduga Bema gi khudang du tap phai Aduga se nangna kokchi haido nangna hanba yade ko nangna radi aisu wani Aduga nangna aisa khaning ba khanjaw Adubu nangdi aigi khak oradawni ko mapuk mapuk khuding makki oina Henthoi bagi